TANGKHUL Shingna ATOPPA State Dagi LAKLAGA Ukhrul District da Lallon-Itik ki Thabak Mai Pakna Pangthokliba Meeoi Shing Dagi Matou Tamba Mathou Tai HAINA Manipur LEINGAK ki Transport Minister KHASHIM VASHUM da PHONGDORAKLI Wafam asi TANGKHUL Leisaklong Trade and Commerce Union gi Silver Jubilee Celebration ga mari leina ngarang Ukhrul gi Town Hall da Pangthokliba Thoram amada mahana phongdokhibani Ukhrul Assembly Constituency gi MLA Ram Muivai yauna Pangthokliba Thoram aduda Minister KHASHIM VASHUM na hai ngasigi mirol na haurakliba tungi yumbiral singda Lallon-Itik amasung entrepreneurship ki lamda lamjing lamtakbiba ase yamnamak mathau tai local business da Mai Pakna Meeoi Shing Ukhrul District da tung koiba chawkhatpa puraknabagidamak investment tawbada puning changbiyo haurakliba mirol nasu makoi gi pandam phangnaba akana mongda honabagi tangai fadaba lei mahak masamaksu ngalingai matamda stationery PCO hardware amade hotel gi sinfamdagi horakhibani TANGKHUL Shingna ATOPPA State Dagi LAKLAGA District asida Lallon-Itik ki Thabak Mai Pakna Pangthokliba Meeoi Shing gi Matou Tamse makoi sing asika khusamnaduna aikoi shu manglomda changsinaba honase malemda honglakliba chawkhat lamjelda aikoi shu saru yanaba thodang nominasi haina Minister KHASHIM VASHUM da makha chana phongdokhi